Mityeng tabiriba pumnamakpu khurumjari namrata gurumayumna taramnokchari sandokchari bathoram asi Impact TV gi entertainment news kayagi paudam puzarakliba Mami Mapao gi thoramni ngasi Mami Mapao gi chamayangkhai mathoirak suba episode asida kari karamba Mapao sing puzarakliba gi haibadu miyamda thamjage 31st Kolkata International Film Festival 2025 के competition on Indian language film category की तमक Manipuri feature film Fawoi B official selection तवरकले हाइबगी मपाओ serious film production की हाइना बदो चुमले हाइबा Manipuri feature film की premiere show MSFDS की auditorium दा उत्खिबगी मपाओ Panam film production की banner मखादा पुथोकदबा अखुन बथवाई हाइना मिंगथोनबा Manipuri feature film की याइफथौनी थौरम पांगथोखिबगी मपाओ Manipur gi nat amadi chatnabi yokhatnabagi pandamda rejuvenating Manipuri khunung isai haiba music workshop pangthokibagi mapao aroibada Manipuri matam isai numit ki thoram amik na sinduna Brahmapur nahabamda leiba Dharmalaya hall da pangthokibagi mapao So guys ngasi gi ahanba mapao da puzarakliba asi Rakesh Moirangthemna direction piba Fawoi B The Goddess of Paddy Hariba Manipuri feature film asibu 31st Kolkata International Film Festival 2025 की competition on Indian language film category की दमक official selection तवरखिबगी मपाओ asi मियाम पुन्ना मित्येंग तामिनसी 31st Kolkata International Film Festival 2025 की competition on Indian languages film category की दमक Manipuri feature film Fawoi B The Goddess of Paddy official selection तवरकले एशिया की ख्वाइदगी चावा film festival सिंगी मनुंगदा अमा ओइरिबा Kolkata International Film Festival असी Information and Cultural Affairs Department Government of West Bengal न सिंधुना लाकलिबा नवंबर 3 तगी 18 फाउवा कोलकाता की नादांदा पांगथोकदौरिबनी Rakesh Moirangthemna direction piba Fawoi B Hariba Manipuri feature film asigi producer na Suraj Kongbantabam amadi co-producer na Santi Rasni screenplay and dialogue da Y Kumarjit story da Rakesh Moirangthem Somendro Moirangthem amadi Zanis Salamni film asida Raju Nong Y Kumarjit CH Inaubi Loitongpam Dorendra Susma Khetri amadi style artist da Bloomy Khwairakpam na Saktam Langli kumsidi hoi bi mana thogjan bi ramane phokthok phadori he adudo NBA ba orisma taso sidi naw na matang kuina wajarak pase hoi bi imana chan bi bajane Asia gi khwaidagi chawba film festival singi manungda ama oiriba Kolkata International Film Festival asida Rakesh Moirangthem gi Fawoi B The Goddess of Paddy Hariba Manipuri feature film asina mithoi mihenba oiduna Manipuri cinema gi mingchat soidana purakpa oirasanu haina Mami Mapao gi maikaidagi thamjari Serious film production gi haina bado chumle hariba Manipuri feature film asigi premiere show haukiba October 18 da Palace Compound da leiba Manipur State Film Development Society MSFDS ki auditorium da utkibagi mapao asi amuk miyam punna mityeng taminasi Cyrus Film Production puthokpa Manipuri feature film Haina Bado Jumle ge premiere show utkri Haina Bado Jumle haiba Manipuri feature film asigi premiere show adu Palace Compound laiba Manipur State Film Development Society MSFDS ke auditorium da utkibani Sudhir Kangzam na story screenplay direction amadi producer oiriba Haina Bado Jumle haiba Manipuri film asigi editor na Yoimayai Mongsabani film asida Kangjamba Silhaiba Soma Ratan Prasanta Ido Madhubala Lalitabi Linthoina Chingana Saktam Langli film asigi costume da Galifa makeup da Nonglen Khomba singer da Ras Alangbam amadi Pusparani Shu Yauri Manipur ki film jida mamang sahi 20 years tagi huji bawda
चंखलइबा ममांग चंगजलइबा एक्सेलरेशन से अदुकी मति यांग चंगजलेना आइना थमजगे आइना खंजब नॉलेज बक्ता हाइजब तारे अदुना अखोगी यांग इबा खोंजेन से सुम यांगी दना अखोइना नेशनल अवार्ड का फंगदना दादा साहेब फाल्के अवार्ड का दो फंगदोइ मीबु हाइदना अखोइ ngasi तेबिलिबा प्रोड्यूसर सिंग आर्टिस्ट सिंग सिदा ai इकोनोना अमुकु खुरुमजरी Sudhir Kangjamna story, screenplay, direction amadi producer oiriba haina bado chumle hairiba Manipuri feature film asi miyamna yamna pamnaba film ama soidana oigani haibagi thazaba Mami Mapao gi maikaidagi thamjari. Panam film production gi banner makhada ahanba oina puthokadaba akhunba thawai haina mingthonba Manipuri feature film gi Yaifathauni Thoram Imphal East District ki Androdam guest house ta pangthokibagi Mapao asi amuk miyam punna mityeng taminasi. Panam Film Production ki banner makhada ahanba oina puthokadawriba akhunba thawai haina mingthonba Manipuri feature film gi Yaifathauni Thoram pangthokre. Yaifathauni Thoram adu Imphal East District ki manung chanba Androgi Dam Guest House da pangthokibani. Sojin Lai Khuman Chana story amadi producer oiriba akhunba thawai hairiba Manipuri feature film asi AD Chinga Khamna direction pigadawribani. Film asida Suras Ngasepam, Ratna Khetrimayum, Avenaw, Arun Yumnam, Surjit Shaikhom, Zelina, Ningthauja J Vidya, Idau, Santi, Surbala, Hemanta Amadi, Master Tanjing na Chingbana Sakdam Langli. Akhunba thawai haina mingthonba Manipuri feature film asi asoi angam amata leitana athuba matamda production gi thabak loisinduna miyamda khudol tamba ngamba oibiu haina Mami Mapao gi maikaidagi thamjari matang swaida yamna tenba break amatang laujage khongle yangna hanjarakke Impact TV bu mityeng taduna leibiu. Ay, Mapapi! Yeah, me masak kangdam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibungo yai mani da sidia. Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari. Zagat asina kunti gi matik magun khang na naba thawoi na sinba oiba tai. Are iba pot hapko aiba yumugi bai kadu tajarabani na imungduna leiramba pot chai makai loi na lobudi yarabani adumaku Madusu nasana taujaram de palibango. Himna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang thamduna anoba mahawa makudol tamjagadabani. Na pai jerba jeng kuba mase prithi matai mai be magi thakta sai thok jagi. Yengo nangi namanga bagabana putigom pambi gi masakoy na leplare. Namit pangkog lo kunti. Yengo kunti. Laibak pukpun namit kuding inamidang waram pung taruk taba matam sandok jagadaba amade matang ginamit yum sakasya namit kinong tilpung amataba kudingi repeat telecast tau jagadurbe thauramase sung soy dana sandok jaragani soy dana makmiyang tabiyo Impact Entertainment Channel da Mahabharat ki wari paring. Welcome back adom na mityeng tabiriba si Impact TV da sandok chariba Mami Mapao gi chama yangkai mathoi suba episode ni. Break ki matungda puzarakliba Mapao asina rejuvenating Manipuri khunung isai haiba team da Manipuri in Kolkata make na sinduna Kolkata gi Chowringhi Square da leiba Ayakar Bhavan da music workshop ama pangthokibagi Mapao asi amu miyam punna mityeng taminasi. Rejuvenating Manipuri khunung isai haiba asida music workshop pangthokre. Music workshop adu maru oina Manipur gi ina khulaba nat amadi chanabi bu yokhatuna thamnaba amadi haurakliba naha singda khanghanaba gi pandam amaga loinana pangthokibani. Manipuri in Kolkata MIK na sinduna Kolkata gi Chowringhi Square da leiba Ayakar Bhavan da music workshop adu
पांगथोखिबनी मणिपुर की सकनाई रबी खुनुंग इसै सैसक्पी मंका मयांग लांबम अमदी यामना नहा ओइरिबा हिंदुस्तानी वोकलिस्ट रूपसिया खेत्रीमयुमना सरुक यादुना पांगथोखिबा म्यूजिक वर्कशॉप अदुदा कोलकाता लैबा मणिपुरी चामग यांखै रोमना सरुक याखी Manipur gi ina khunlaba nat amadi chatnabibu yokhattuna thamnabagi pandamda asigumba music workshop pangthokpa asi yamna pukning thogatningai ni makhata nasu asigumba kanaraba workshop kaya soidana pangthokpirak u haiba wafam mami mapao gi maikaidagi thamsari Aroibada puzarakliba Mapao asina apunba Manipuri matam isai kanglup amik na sinduna Manipuri matam isai numit ki thauram haukiba September 13 Imphal iski Brahmapur nahabam da leiba Dharmalaya Hall-da pangthokibagi Mapao asi amuk miyam punna mityeng taminasi Manipuri matam isai numit ki thauram Imphal iski Brahmapur nahabam da leiba Dharmalaya Hall-da apunba Manipur matam isai kanglup amik na sinduna haukiba September 13 pangthokre Thauram aduda Manipur Legislative Assembly ki Speaker T.H. Shaichabrata, Wangkhai ki MLA T.H. Arun Kumar, Arts and Culture ki Retired Commissioner M. Joy Singha amadi Amik ki Member amadi Thomi Kayana Saruk Yaki. Thauram adu ki manung channa Saishakpi R.K. Sanatombi da Lifetime Achievement Award chu khusinnaduna ikai khumnaba utki. Thauram adu ki manung channa isai nongmai ki oiba nungairaba entertainment ki oiba thauram kayasu pangthokhi. Nasi goreng dong jase, nasi goreng dong jase, nasi goreng dong jase, nasi goreng dong jase, minkai re wadi me, minkai re wadi me. Thật biro mam jade amu bajate lutung de tarap koi koi bersam lang na kal mitugi amu belil gumna jiglak le radha gita ingi ujan marakta Hore madom thawai tamna jingi lai jab hira phon marata jingi lai hira phon marata dil hore magi tamla phon de thau mang kol khanjong lang charayo khamang katha Samlang kekaklan dinuza Ena hul hul nako Hoy na hul yin nako Pagkatay na ko'y shadiye Jare pijul kiniye Pantaw magot yung laki Wakhalda karibu Khanduna karigi Pamluki aina hingba aigi punsi kara wakhal soira bise numsidara wakhal soira bise angau bise Magini kanasu leizabini ukha wakhana yuni khandi uire mapa adbhamadi sikhi thaki paukhum di phande
matamsina Dam pa lam dam pa Tiếng nó vui tari ba Tiếng nó vui tari ba Ôi ni gara Chính mai khổ na con thang kê ra kê bỏ bên ôm mang lo lê Matang kuira bagi tungda Matang kuira bagi tungda Aigi thai lagi kai na kabi do noma hang haudana thenari aigina sana sorok kathe narai Sangni nasi pam leira eklusi Leisas leichu Ai banda ai kini hai bangam drapi Maglanda la upo nung sipi Ai banda ai kini hai banyadraso Maglanda la upo nung sirani Manipuri matam isay numit ki thauram apunba Manipuri matam isay kanglup amik na sinduna maipak na pangthokibada Mami Mapao gi maikaidagi su nungaiba phongdokchari loinana tungkoina hena nungaiba thauram kayaga loinana pangthokpa ngamba oibiu haiba wafam thamjari. And that's all we have in this episode. Mathangi episode ta anauba Mapao kayaga loinana amuk lakchage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye-bye.